Hello mayambu ahandra maktada ayana ko dona kulenjari ayaki parina na chathacharakpa ariba manipuri maruina metalungi wahantho haiba sharuk adu ngasi nongmajing tang nipan tha ani incho lising ani ge kuntaru nongmajing nimich ngasi tho are ngasi ayana mayangi mafamda kudon tamjadariba tangkang asi part 46 niputuruk chuba sharuk ni ngasi niputuruk chuba wahi part asigi ayana mayangi mafamda kudon tamjadariba wahi tara adu muthang manaw nai hajarake ahanba wahi si yanda loy hebani yanda loy ani chuba wahina yarau ahum chuba wahina hui cholangba mari chuba wahina sari namung sonba manga chuba wahina lipaknaba taruk chuba wahina mingnaba tare chuba wahina maran ondeba nipan chuba wahina bandari mapan chuba wahina pitatpa tara chuba amadi aroiba wahiduna patatpa hariba wahi tara asi karino matabuno habdo mayam punamak taminarasi ayaki apunbagi oina ngasi hauduriba wahi asi chamriga humdramathoi suba 471 suba wahini 471 suba wahi asi yanda loy habane yanda loy habadi lamjan yam yangbaje masi kuna yanda loy koi yanda loy lamjan yam yangbaje masi kuna yanda loy koi habdi english ta fast in running chamriga humdraga mathoi umputra ni thoi 472 suba waheduna yaro habni yaro haba waisi koi hajik matamda kuna sizinariba sa ga hainariba saje masibu kuna koi paipusina yaro haina khanarami ristagana animal mathangda chamriga humdraga umputraga humdoi 473 suba waheduna hui cholangba habadi awa pothaba habni awa pothaba je kuna hui cholangba khamai hadi ingsta to rest mathang chamriga umputraga mari 474 suba wahi aduna sari namung sonba habadi kogi wasak paje kuna masi samu sari namung sonba ni khanai english ta to swear or promise ka hanaba kogi wahi se masi buni kuna sari namung sonba haini khanai se mathang 475 chamriga umputraga manga suba wahiduna li paknaba habadi ani tuchinnaba haba hadi ani tuchinnaba habadi tungba sembado habadi jura sembaga hainaba kuna madubuni kuna li paknaba habadi ani jura sembado madubuni kuna li paknaba hai ingstagana to make appear hai mathang 476 chamriga umputraga taruk suba wahiduna mingnaba habadi mingnapa hane khanai mingnaba habadi mingnapa hane khanai mingnapa habadi mingmanabaje masibu kana mingnaba kawi natragana mingnapa hane khanai ingstagana having the same name have mathang 477 chamriga umputraga tare chuba waheduna maran ondeba habdi mayumda hanbase masibu kana maran ondeba han khanai english ta gana to return home
ꯃꯊꯪ 478 ꯆꯥꯃꯔꯤꯒ ꯍꯨꯝꯐꯨꯇꯔꯥꯒ ꯅꯤꯄꯥꯜ ꯁꯨꯕ ꯋꯥꯍꯩꯗꯨꯅ ꯕꯟꯗꯥꯔꯤ ꯍꯥꯏꯕꯗꯤ ꯄꯨꯀꯩ ꯄꯥꯟꯅꯕ ꯃꯤ ꯄꯨꯀꯩ ꯄꯥꯟꯅꯕ ꯍꯥꯏꯕꯗꯤ ꯄꯨꯀꯩ ꯁꯪꯕ ꯍꯥꯏꯕꯗꯤ ꯃꯤꯒꯤ ꯂꯟ ꯊꯨꯝ ꯃꯥꯟ ꯁꯪꯕ ꯃꯗꯨꯕꯨ ꯑꯩꯈꯣꯏꯅ ꯕꯟꯗꯥꯔꯤ ꯍꯥꯏꯅ ꯈꯪꯅꯩ ꯏꯪꯂꯤꯁꯇꯒꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯣꯔ ꯀꯤꯄꯔꯒ ꯍꯥꯏꯅꯕ ꯁꯤꯁꯦ ꯃꯁꯤꯕꯨ ꯑꯩꯈꯣꯏꯅ ꯕꯟꯗꯥꯔꯤ ꯍꯥꯏꯅ ꯈꯪꯅꯩ ꯃꯊꯪ 479 ꯆꯥꯃꯔꯤꯒ ꯍꯨꯝꯐꯨꯇꯔꯥꯒ ꯃꯥꯄꯜ ꯁꯨꯕ ꯋꯥꯍꯩꯗꯨꯅ ꯄꯤꯇꯠꯄ ꯍꯥꯏꯕꯅꯤ ꯄꯤꯇꯠꯄ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯀꯥꯏꯅꯕ ꯃꯃꯥ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦ ꯃꯃꯥ ꯀꯥꯏꯅꯕ ꯄꯤꯌꯦꯗꯤ ꯃꯃꯥꯁꯦ ꯏꯃꯨꯡ ꯑꯃꯒꯤ ꯃꯃꯥꯁꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯄꯤ ꯍꯥꯏꯅ ꯈꯪꯅꯩ ꯃꯁꯤ ꯇꯠꯄ ꯍꯥꯏꯇꯥꯔꯦ ꯄꯤ ꯇꯠꯄ ꯍꯥꯏꯗꯤ ꯃꯃꯥ ꯂꯩꯇꯕ ꯃꯃꯥ ꯀꯥꯏꯅꯕ ꯁꯤꯈꯤꯕꯒꯨꯝꯕ ꯑꯣꯏꯔꯁꯨ ꯑꯗꯒꯤ ꯑꯇꯣꯞꯄꯗꯕꯨ ꯆꯠꯈ꯭ꯔꯒ ꯍꯟꯖꯤꯜꯂꯛꯇꯕ ꯑꯣꯏꯔꯕꯁꯨ ꯀꯥꯏꯅꯕꯁꯦ ꯃꯁꯤꯕꯨ ꯑꯩꯈꯣꯏꯅ ꯄꯤꯇꯠꯄ ꯍꯥꯏꯅ ꯈꯪꯅꯩ ꯃꯃꯥ ꯂꯩꯇꯕꯁꯤ ꯃꯁꯤꯕꯨꯅꯤ ꯃꯔꯨꯑꯣꯏꯅ ꯃꯁꯤ ꯄꯤꯇꯠꯄ ꯍꯥꯏꯕꯁꯤ ꯃꯃꯥ ꯁꯤꯈ꯭ꯔꯕꯗꯨꯕꯨ ꯑꯩꯈꯣꯏꯅ ꯄꯤꯇꯠꯄ ꯍꯥꯏꯅ ꯈꯪꯅꯩꯀꯣ ꯍꯥꯏꯗꯤ ꯏꯪꯂꯤꯁꯇꯒꯅ ꯃꯥꯗꯔꯂꯦꯁ ꯍꯥꯏꯇꯥꯔꯦ ꯃꯊꯪ 480 ꯁꯨꯕ ꯋꯥꯍꯩꯗꯨꯅ ꯄꯤꯇꯠꯄ ꯇꯠꯄ ꯇꯠꯄ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨ ꯄꯥ ꯁꯨꯗꯕ ꯄꯨ ꯄꯥꯡ ꯁꯨꯗꯕ ꯍꯥꯏꯇꯥꯔꯦ ꯄꯥ ꯄꯨ ꯁꯨꯗꯕ ꯍꯥꯏꯇꯥꯔꯦ ꯄꯨ ꯄꯥꯡꯁꯨ ꯍꯥꯏꯅꯩ ꯄꯨ ꯄꯥꯡ ꯁꯨꯗꯕ ꯍꯥꯏꯁꯨ ꯍꯥꯏꯅꯩ ꯄꯥ ꯄꯨ ꯁꯨꯗꯕ ꯍꯥꯏꯁꯨ ꯍꯥꯏꯅꯩ ꯄꯨ ꯄꯥ ꯁꯨꯗꯕ ꯍꯥꯏꯁꯨ ꯍꯥꯏꯅꯁꯨ ꯈꯪꯅꯩ ꯍꯥꯏꯗꯤ ꯃꯃꯥ ꯃꯄꯥ ꯂꯩꯇꯕ ꯑꯗꯨꯕꯨꯅꯤ ꯑꯩꯈꯣꯏꯅ ꯄꯤꯇꯠꯄ ꯇꯠꯄ ꯍꯥꯏꯕꯗꯤ ꯍꯥꯏꯗꯤ ꯂꯝꯖꯥ ꯁꯔꯥ ꯍꯥꯏꯕꯗꯣ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩ ꯑꯗꯨꯒꯨꯝꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯃꯔꯣꯝꯗ ꯄꯥꯗꯤ ꯃꯄꯥ ꯍꯥꯏꯕꯅꯤ ꯄꯤ ꯍꯥꯏꯒꯅ ꯃꯃꯥ ꯍꯥꯏꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯑꯗꯨꯅ ꯄꯥꯇꯠꯄ ꯍꯥꯏꯕꯗꯤ ꯄꯥꯇꯠꯄ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯃꯌꯥꯝ ꯇꯥꯕꯤꯔꯣ ꯄꯥꯇꯠꯄ ꯍꯥꯏꯕꯗꯤ ꯃꯄꯥ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯄꯥꯇꯠꯄ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯃꯃꯥꯡꯒꯤ ꯑꯍꯟꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯄꯥꯇꯠꯄ ꯍꯥꯏꯕꯁꯤ ꯋꯥꯍꯩꯁꯦ ꯃꯁꯤ ꯀꯌꯥ ꯁꯤꯖꯤꯟꯅꯗꯕ ꯍꯥꯏꯇꯥꯔꯦ ꯄꯤꯇꯠꯄ ꯑꯗꯨꯒ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯔꯒꯅ ꯄꯤꯇꯠꯄ ꯇꯠꯄ ꯍꯥꯏꯔꯒ ꯑꯅꯤꯃꯛ ꯁꯤꯖꯤꯟꯅꯕ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯄꯤꯇꯠꯄ ꯍꯥꯏꯕ ꯑꯃ ꯁꯨꯃꯥꯏꯅ ꯁꯤꯖꯤꯟꯅꯩ ꯄꯥꯇꯠꯄ ꯍꯥꯏꯕꯁꯤ ꯋꯥꯍꯩ ꯁꯤꯖꯤꯟꯅꯗꯦ ꯄꯥꯇꯠꯄ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯑꯩꯈꯣꯏꯒꯤ ꯊꯣꯏꯅ ꯍꯥꯏꯅꯔꯝꯗꯕ ꯍꯥꯏꯇꯥꯔꯦ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯃꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯈꯪꯖꯗ꯭ꯔꯦ ꯃꯌꯥꯝꯗ ꯋꯥꯍꯪ ꯑꯣꯏꯅ ꯑꯩ ꯊꯝꯖꯔꯒꯦ ꯄꯨꯝꯅꯃꯛꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯎ ꯃꯃꯥꯡꯉꯩꯗ ꯑꯩꯈꯣꯏ ꯑꯍꯜꯁꯤꯡꯅ ꯄꯥꯇꯠꯄ ꯍꯥꯏꯕꯁꯤ ꯍꯥꯏꯅꯗꯦ ꯑꯌꯥꯝꯕꯅ ꯄꯤꯇꯠꯄ ꯍꯥꯏꯔꯒꯗꯤ ꯍꯥꯏꯅꯩ ꯑꯗꯣ ꯄꯥꯇꯠꯄ ꯍꯥꯏꯅꯗ꯭ꯔꯤꯗꯤ ꯑꯌꯥꯝꯕꯅ ꯍꯥꯏꯅꯔꯝꯗ꯭ꯔꯤꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯇꯥꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯈ꯭ꯋꯥꯏꯈꯤꯕꯅ ꯀꯃꯦꯟꯗ ꯊꯝꯕꯤꯔꯛꯑꯣ ꯑꯗꯨꯒ ꯀꯃꯦꯟꯗ ꯊꯝꯕꯤꯔꯛꯄ ꯋꯥꯍꯩꯁꯤꯡ ꯑꯗꯨꯒ ꯑꯩꯅ ꯈꯟꯖꯔꯤꯕ ꯋꯥꯍꯩꯁꯤꯒ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯃꯔꯝꯒꯤ ꯑꯣꯏꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯈꯟꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃꯇꯪ ꯑꯩꯈꯣই ꯂꯧꯁꯤ ꯑꯗꯨꯅ ꯄꯥꯇꯠꯄ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯁꯤꯖꯤꯟꯅꯗꯦ ꯃꯃꯥꯡꯉꯩꯗ ꯑꯗꯨꯅ ꯀꯔꯤ ꯃꯔꯝꯒꯤ ꯑꯣꯏꯔꯤꯖꯥꯠꯅꯣ ꯍꯥꯏꯕꯁꯤ ꯃꯌꯥꯝ ꯀꯃꯦꯟꯗ ꯏꯕꯤꯔꯛꯑꯣ ꯑꯁꯨꯝ ꯇꯧꯗꯅ ꯉꯁꯤꯒꯤ 94 ꯁꯨꯕ ꯁꯔꯨꯛ ꯍꯥꯏꯇꯥꯔꯦ ꯑꯩꯍꯥꯛꯀꯤ ꯑꯔꯤꯕ ꯃꯅꯤꯄꯨꯔꯤ ꯃꯩꯇꯩꯂꯣꯟꯒꯤ ꯋꯥꯍꯟꯊꯣꯛ ꯑꯁꯤ 94 ꯁꯨꯕꯗ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯂꯣꯏꯅꯅ ꯑꯩꯍꯥꯛꯀꯤ ꯑꯁꯤꯒꯨꯝꯂꯕ ꯇꯥꯡꯂꯕ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯁꯤꯖꯤꯟꯅꯔꯝꯕ ꯑꯔꯤꯕ ꯂꯣꯟ ꯃꯌꯥꯝꯁꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯀꯌꯥ ꯁꯤꯖꯤꯟꯅꯗ꯭ꯔꯕꯅꯤ ꯑꯗꯨꯅ ꯃꯔꯛꯇ ꯇꯣꯏꯅ ꯈꯔ ꯁꯤꯖꯤꯟꯅꯕꯁꯨ ꯌꯥꯎꯏ ꯑꯗꯨꯕꯨ ꯑꯌꯥꯝꯕꯅ ꯁꯤꯖꯤꯟꯅꯗ꯭ꯔꯦ ꯑꯗꯨꯅ ꯃꯥꯡꯈ꯭ꯔꯒꯗꯕ ꯑꯃꯗꯤ ꯃꯥꯡꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯒꯤ ꯋꯥꯍꯩꯁꯤꯡꯁꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯃꯆꯥ ꯃꯁꯨ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯉꯥꯛꯇꯨꯅ ꯍꯥꯏꯗꯤ ꯀꯟꯗꯨꯅ ꯊꯝꯗꯨꯅ ꯃꯁꯤꯕꯨ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯕ ꯑꯃꯗꯤ ꯇꯨꯡ ꯀꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯁꯨꯁꯤꯡꯅ ꯈꯪꯍꯧꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯒꯤ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯍꯥꯛꯀꯤ ꯆꯦꯅꯦꯜ ꯑꯁꯤ ꯑꯔꯤꯕ ꯃꯅꯤꯄꯨꯔꯤ ꯃꯩꯇꯩꯂꯣꯟ ꯍꯥꯏꯕ ꯁꯤꯒꯤ ꯋꯥꯍꯩꯁꯤꯃꯛ ꯑꯩꯍꯥꯛꯀꯤ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯃꯗꯁꯨ ꯐꯪꯕꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯍꯥꯛꯄꯨ ꯁꯤꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯂꯣꯏꯅꯅ ꯃꯊꯪ ꯍꯧꯖꯤꯛ ꯄꯥꯔꯠ 94 ꯌꯧꯔꯦ ꯄꯥꯔꯠ 1ꯗꯒꯤ ꯁꯟꯗꯣꯛꯆꯔꯛꯄꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯃꯥꯡꯗ ꯇꯧꯈꯤꯕ ꯃꯌꯥꯝꯗꯣ ꯃꯊꯪ ꯃꯌꯥꯝꯅ ꯈꯪꯕꯤꯅꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯔꯤꯕ ꯃꯅꯤꯄꯨꯔꯤ ꯃꯩꯇꯩꯂꯣꯟꯒꯤ ꯋꯥꯍꯟꯊꯣꯛ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯃꯛ ꯏꯕꯤꯔꯒ ꯑꯩꯒꯤ ꯌꯨꯇꯨꯕ ꯆꯦꯅꯦꯜꯗꯁꯨ ꯐꯪꯕꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯃꯅꯤꯄꯨꯔꯤ ꯃꯩꯇꯩꯂꯣꯟ ꯉꯥꯡꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯈꯪꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯍꯥꯏꯅ ꯊꯝꯖꯕꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯌꯥꯏꯐꯔꯦ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯗ ꯌꯥꯏꯐꯔꯦ